ꯌꯥꯝ ꯊꯔꯣꯏ ꯆꯨꯞꯄꯩ ꯃꯈꯣꯟꯁꯦ ꯇꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯍꯥꯏ ꯃꯌꯥꯝꯕꯨ ꯀꯁꯥꯔ ꯃꯩꯇꯩ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯩꯅ ꯆꯥꯒꯗꯕꯁꯤ ꯀꯩꯅꯣꯅꯤ, ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯊꯣꯡꯕꯒ ꯑꯗꯁꯦ ꯀꯟꯗꯂꯥ ꯊꯣꯡꯕꯒ ꯉꯥ ꯊꯣꯡꯕ, ꯑꯁꯤꯒ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ. ꯁꯤꯡꯖꯨꯁꯦ ꯃꯆꯟꯗꯤ ꯁꯨꯗ꯭ꯔꯦ, ꯑꯗꯨꯝ ꯀꯣꯕꯤꯒ ꯑꯂꯨꯒ ꯑꯣꯏꯅ ꯑꯗꯨꯝ ꯇꯣꯉꯥꯟꯒ ꯑꯣꯏꯅ ꯑꯗꯨꯝ ꯃꯦꯠꯂꯦ. ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯆꯥꯒꯦ ꯇꯧꯕꯁꯦ ꯀꯨꯏꯔꯕꯅꯤ. ꯑꯁꯤꯗꯤ ꯊꯔꯣꯏꯁꯦ ꯑꯣꯏꯅ ꯊꯣꯡꯉꯦ, ꯊꯔꯣꯏꯒ ꯉꯥꯒ. ꯊꯔꯣꯏ ꯊꯣꯡꯕ ꯑꯃ, ꯉꯥ ꯊꯣꯡꯕ ꯑꯃ. ꯀꯨꯏꯔꯦ ꯊꯔꯣꯏꯁꯦ ꯆꯥꯗꯕ. ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ. ꯃꯌꯥꯝꯗꯤ ꯊꯔꯣꯏ ꯊꯣꯡꯕ, ꯂꯥꯏ ꯊꯔꯣꯏꯅꯤ. ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯗꯣ ꯍꯥꯏꯔꯛꯀꯦ. ꯍꯥꯎꯗꯤ ꯍꯥꯎꯔꯦ, ꯑꯗꯣ ꯊꯔꯣꯏ ꯊꯣꯡꯕꯩ ꯃꯣꯔꯣꯛ ꯈꯔ ꯁꯥꯕꯩ ꯃꯊꯧ ꯇꯥꯏ. ꯃꯣꯔꯣꯛ ꯈꯤꯇꯪ ꯋꯥꯠꯂꯤ. ꯃꯣꯔꯣꯛ ꯁꯥꯔꯝꯃꯗꯤ ꯆꯞ ꯆꯥꯔꯗꯅꯤ. ꯃꯣꯔꯣꯛ ꯈꯔ ꯆꯝꯃꯦ. ꯍꯥꯎꯗꯤ ꯍꯥꯎꯔꯦ. ꯃꯌꯥꯝꯗꯤ ꯉꯥ ꯌꯥꯎꯔꯦ. ꯑꯁ ꯅꯨꯡꯁꯥ ꯈꯨꯁꯥꯁꯤꯗꯤꯕꯣ ꯑꯣꯂꯥꯡꯉꯦ ꯍꯧꯖꯤꯛ ꯐꯖꯅ. ꯃꯣꯔꯣꯛꯀ ꯁꯥ ꯆꯥ ꯌꯥꯕꯗꯤ ꯂꯦꯇꯤꯟ ꯆꯦꯟꯅ ꯇꯣꯛꯀꯅꯤ. ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯩ ꯃꯐꯝꯗ ꯊꯔꯣꯏ ꯐꯪꯕ ꯋꯥꯏꯑꯦꯕ. ꯊꯔꯣꯏꯗꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯆꯥꯒꯦ ꯍꯥꯏꯅꯤ, ꯐꯪꯗꯦ. ꯆꯨꯞꯄ ꯌꯥꯗꯕꯁꯨ ꯌꯥꯎꯋꯦ.
Rồi. Làm cả lên chỗ lạc tê mang cái rồi đó. Làm thao rồi chụp ấy mà còn nhà ta ngoài phải. Làm cha bắt lỗi đâu chứ thôi thôi mà sẽ đi mà trái khá thầm bì đó nga thùng mình thầm bì đó ai uống là bắt đâm cha đó video cái gì một lần like tàu báo cáo bí cái nó comment tàu báo cáo bí cái nó subscribe tàu báo cáo bí cái nó và tăng thì cái này gì bye bye.